ngasi numida wairam phongkiba tongan manipuri siphongsing amasum thokkiba thawdo wathoksingdigi maru oibe i pausing khongasaraga manipur top channel gi maikeidigi myamna thamjigi ahanbada NPP gi thaumising amadi BJYM gi thaumising gi marakta khana sainaba thokre National People Party NPP gi President oiriba Meghalaya gi Minister Conrad K Sangma numit humni gi khongsatanga si Imphal thunglare lakadoribu kumja English ngani kungani thogi Mikhalga Mari Lainana Impal East District ki manungsana lairiba Khetrigao Assembly Constituency digi NPP ki election campaign haudokpaga loinana state asigi tongan bi AC ki election campaign singlesu saruk yagani haidi kumja English ngani kungani thogi angan masarukta pangthokadoriba Mikhalgi mangoinana APP gi future planning yengsinana ba party members singa punna khana nainagani maangna ngasi Shillongdagi direct flight Imphal da thunglabada Imphal airport Manipur NPP unit na taram oklambasu maakna haraute amba amadi thagatba phongdoki amaramda NPP na thadorokpa statement amagi matungina BJYM gi President Barish Sharma Max amadi BJYM gi youth singna kaisampat tidim lambida NPP gi thaumi singna flag thenaba honaringaida khut thanaba honaraki hairi NPP gi Manipur gi President N Khaisina thokiba statement da Barish Sharma madi Max na kaisam thong kendra gi MLA gi Escort ahumda khut tharakhibaga loinana gari anisu thugairakle haina maral sikhi maki statement adugi matungina MLA gi gari thaukiba driver adudi thaudok thophamdagi nanthok hokhi haidi hainasu pausina makhatana phongdorakli Makasa tarak poina marueba pau khurana mo Amit Shah na Rani Gaideliu gi Tribal Freedom Fighter Museum sanaba ore yum tamkhre tungi mirolda maraibak ningbagi wakhalon pibada sauna mating oiragani Amit Shah paikhaliba sako thorangi thaba asina center na Manipur nungsi haiba takle Chief Minister Tamenglong district ki manungsana leiba Longkau khunda Rani Gaideliu Tribal Freedom Fighter Museum gi orek yum tambagi thoram ngasi City Convention Center da virtual oina pangtokre video conferencing gi kuthangna pangtokpa thoram adu athoiba mithunglen oina saruk yakhiba Union Home and Corporation Minister Amit Shah na hai nauna sagadoriba museum asina tungda haurakadoriba mirolda marebak ningbagi wakhalon pibada sauna mating oiragani Thauna phaba maribak kidamak thawai katkraba tribal singbu ikai khumnabu oina November 15 dagi kungani thoi fawba leba asigi mafam kyada khubam sing thamnaba Prime Minister na lauthoki madugi manungsana Manipur dagi haurakhibi freedom fighter Rani Gaideliu su museum amma Manipur su thamnaba warep lawkhibani haina pausna su phungdorakli atopa pawmana India ki President Gilentari Award sing khusina khare Manipur dagi Major Konjangbam Vijendra Singhada Sauriya Satra khusina khare India ki President Ramnath Kovind ngasi Rashtrapati Bhawan pangthokpa Defense Investiture Ceremony da Gilentari Award sing yentokre loinana Manipur dagi Army Air Defense 23 suba Assam Rifles ki Major Konjangbam Vijendra Singhada lemjaningai oireba Sauriya Satra Award khusina khre Sauriya Satra phangraba Major Konjangbam Vijendra Singha Jeribam District ki manungsanba Debong makha lekai degini mongoda leba asigi ahum suba khwaidigi wangba Sauriya Satra si India ki President Ramnath Kovind khusina kibani amaramda Award phangraba Konjangbam Vijendra da Manipur lengak nasu ikai khumna haningbagi apambasu miyamna phongdoknarakli hainasu pausna pali kumja English singani ga taraga mapan gi February thara thokiba Pakistan gi fighter jet singbu halankhina bo honabada lawkiba thawdang adugidamak group captain Abhinandan President Barish Sharma Award khusinaki matamaduda maagna wing commander oikibani kumja English singani ga taraga mapan gi February 13 maagna Pakistan gi F-16 fighter aircraft ama kaptakhi atopa pawamanamo Conrad Sangmana NPP gi election campaign haudokre NPP na CAB gi mayokta lepkiba madi kana honabadagi Manipur ILP pirakhibani Conrad Sangma NPP na lengak pairabadi mitai maitai fangal sing schedule tribe ta soidana yaugani Joykumar lakadoriba taragani thoi suba Manipur Legislative Assembly Mikhalga mari lainana National People Party NPP gi election campaign ngasidagi haudokre
election campaign atung asi Imphal thunglakhiba National People Party gi National President oiriba Meghalaya gi Chief Minister Konarad Sangmana Khetrigao Kendra amadi Yes School Kendra da haudokhi thoram singa duda athoiba mithunglen oina saruk yakhiba National People Party gi National President oiriba Meghalaya gi Chief Minister Konarad Sangmana hai NPPSC atopa party singa yengnabada yamna khenai party asigi pandamga atopa party singa manade awang nongpokki miyamna kari pamli kari tauningi haiba party asina muna khangi adubo atopa party singnadi awang nongpok miyamgi apamba khangoi maramdi makhoi di awang nongpokki wangmada leibani makhoi unage hairabasu yamna lapna satpa mathau tagani adubo NPP gi lusingba singde hauzik su miyamga naknana adumak leiduna miyamgi awat apada mateng pangli masina party asigi top magun oiri haina pausna su phungdorakli Amarom Danamu November Kunga Taruki Mamangna Taresuba UGC pay slip Pitoktrabadi Kongjang Sangsilagani Fegoksta Tasigi Sachet Kunga Taretki Mamangna Taresuba UGC pay slip Pitoktrabadi Kules Ozasing Kongjang Sangsin Bahoragani Haina Fegokstana Tadorok Pasirol Manhaidi Association Asina Tadorok Pasirol Dudahai Lengaki Kules Ozasing Lerik Lesugi Maramda amadi COVID pandemic ki matam asida atop thabak thoram singda ayetpa apanba piba pamde masi maru oina Manipur University na semester examination gi matam lakthokibadagini makoina kanagumba authority amatagi mayokta leibanati maramasina Phegoksta na Manipur gi Chief Minister Education Minister Chief Secretary AG office na singbada say sigi November kunga teret ki mamangda tare suba pay slip pithoknaba haijari kariguma November kunga teret ki mamangna tare suba UGC pay slip pithoktrabadi college ozasing democratic oiba khongjang kya sangsilagani hainasu pausna mek sengna phungdorakli loisilakpoina to papaw mana miyam gi mifam transporter singna mahiroi singi sada yangkai concession pibada yanare transport fear and height grievances of transportation haibisida nomuyoba khannaina nainaba mangasi all Manipur student union AMSU na sinduna AMSU headquarter multipurpose hall pangtokre miyamgi mifamaduna warep sing su lauki warep sing adudadi ahan bada Manipur lengana common public amadi transporter singna thengnari bu khudong sadaba sing asi yengsilaga atubada revised rate of passenger fare freight and hearing charges of motors vehicles singi latest gazette notification ama thoananaba mari lenaba department da transport association union society singamadi AMSU ga punna taksin minaba ani subada Manipur lengana lauthokiba private school transporter singi incentive scheme adu mapung fana bona fide transporter singda phangananaba transport department da taksin minaba amadi ahum subada uniform set pamadi identity card paiba mairoi singna school college university set pamadi halakpagi fear asi transporter singna sada yangkhai concession hanagum pibi bahina yanare mataki point number 1 amasum 2 asi thabak oina onthok pangamnaba joint committee ama semba lepalaitane hengalagdiba fuel price asi hantanba punna taksin minaba loinana Manipur lengana matam sunaba transport policy ama semnaba punna taksin minaba haibisini hainasu pausina sumakhatana phongdorakli aduga mangasi goinati paus matang sa lusinjarage masum pathoksagi bida soikibulan kiba kya yaursi memna ngakpigini matam gi maruibi pausing leptana update pizara kainasu channel sigi maikei digi memna thamjari and thank you